Ngasisu mayamgidamagta wari macha ama puduna lakjari. Wari macha asigi mamingna hangamaru amana Rajkumari Swayambar. Wari asi matam amagi jinhai oina adumaglina duna laklaba wari amakhakni. Jinhai oina lerambadagisu mayamgi nungaina bahaidana khara khajik semdokjabani. Kuire Maharaj angamba amadi Maharani Bhanumati anigi amata pokjabi machanupi Rajsrigi afab bor amatang thirakpasi. Lona thapna thirambani yaraktre haujikti phongna thirakli. Masimakna machanupi si masak yamna thirubasu nate. Mazai bema Rajsri hairabadi khangdaba leite. Thangnaba laibak singi ningthau kaya kayani lakhiba. Adubu lausing laibi Rajsrigi wahang kharada pakhum piba ngamda mai leiduna chenkhiba ngaktani. Nongmasu adugumlaba numitni mapa ibungoga yamna luna tinaba khaba nganbagi machanupa Wanglenga punna makhoida lakhibado. Taram oi thongal fawba chenthokduna. Angambana kuireda ukhidaba kamdobirige itaw. Khaba nganbana mathau chinba marupnido landa thauba punsi sintha leptaba tarai ba aikhoi budi karamba Wanglen pungjadadi ningsinglamgani. Warau chawba aside hanadagi halamdrina karina seba tawgani. Icha Wanglen su warau chawba panthauga punna laido. Wanglen noklaga angamba bukharami. Angamba su yare haina haugatpi. Tanja aduda Bhanumati thoraktuna angamba bu imungda kaushili. Wanglen khaba nganba animak tingak Bhanumati gi matauda yengduna lehawi. Karinoda kari matau kobage maruptuna nungairamgadro. Maruptuna machanapa puduna laibado ining thobu kari su khangbidrabo. Kari khangdani ichanupi Rajsrigidamuktani. Ichanupi su khangkhri nachanupi gi yathangdani laibase. Mapa ibungobu kausiluge haidana. Machanupa asidi nachanupina yadredo. Angamba haujiktada hena nofet tawrai. Aduga hoi haiduna Bhanumati bu thadokri. Bhanumati mapanda thorai. Kari tawbu yaurabagi. Laibak amagi angamba nanaigi matawgidamak nanawbu ngakpiyu. Lakpibagi maram aikhoi khangjari. Nachanupi Rajsrina ibunga Wanglenbu mapanda lehenbiraga taibungo buhana changbiraknaba. Ihe icha Rajsrigi mataw ngasi fawba hongdridana. Mapani ichagi apambada mapa aina karigi yaroi. Phare ipagi Wanglen ngahak ngahoroko. Khaba nganba asi hairamlaga changkhri. Wanglen ngahak leptuna lei ikan kanada Rajsrigi achambi manaisu oiribi matasu oiribi sana thorai. Mazai bungora iningthau khaba nganbagi machanupa Wanglen hairibase. Mani aina mazai bema Rajsrigi achamba manai sana. Mazai bemana asunna takpirai. Ahayo Rajsrina kari hairakniba. Ibungobu ngahak asai fawda puthou ma imungse amukta loisinjaramge haiba. Fani kaidi. Yani aiga puna chatminarasi. Asi haina sana Wanglen animak thorai. Makhoi hek thadokhibaga ningthaugi manai thadokduna konthong adu sinthungna ising chaithoi. Sanasu kaithel macha khara yaubaga Wanglen bu mathanta thamlamduna konungda halai. Wanglen konunggi lambi sukhangbana mathanta tek tawduna halai. Mathanta su sonjai. Shumaina kok chakpagi oiramgani. Shigi ningthau machanupi sina nupa phangdribase. Phangdre khanglabadi koksu arakwa ama hekta yadene. Changyengbu haibane kaibu haibane. Phare nangna ngambra aina ngambra yenglasi. Aishu nupani nuza pakhang anigi changyeng yengnarasi. Asim lakpana konung yaurakpada konthong yaurakpada oiramliba phiba madu ngai. Ngasaidani tanan sitnana lehobado. Nong takhibasu nate adubu laina ngakta ngaiduna leirami. Magi ngakpagi matau ubada laikonda laikhong somliba mali adu thoraktuna
ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯛꯄꯤꯌꯨꯗꯣ, ꯑꯩꯒꯤ ꯈꯔ ꯈꯖꯤꯛ ꯆꯦꯛꯁꯤꯟꯍꯧꯗꯕ ꯑꯃꯅ ꯏꯁꯤꯡꯁꯤ ꯑꯁꯨꯝꯅ ꯇꯧꯈ꯭ꯔꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯋꯥꯡꯂꯦꯟ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯇꯣꯡꯂꯤꯕ ꯈꯨꯔꯨꯝ ꯑꯗꯨꯒ ꯖꯣꯞ ꯖꯣꯞ ꯅꯦꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯊꯛꯇꯒꯤ ꯃꯗꯨ ꯎꯕꯗ ꯔꯥꯖꯁ꯭ꯔꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯀꯣꯅꯨꯡꯒꯤ ꯁ꯭ꯔꯤ ꯊꯥꯛ ꯊꯥꯛ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯃꯗꯨꯗꯁꯨ ꯑꯍꯟ ꯑꯣꯏꯔꯞ ꯇꯧꯕ ꯑꯃ ꯊꯣꯔꯛꯇꯨꯅ ꯈꯨꯖꯥꯏ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯇꯨꯅ ꯄꯤꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯁꯤꯅ ꯃꯣꯠꯂꯕ ꯁꯅꯥꯈꯣꯡꯗꯨ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯄꯤꯌꯨ꯫ ꯋꯥꯡꯂꯦꯟ ꯂꯧꯁꯤꯟꯗꯨꯅ ꯄꯤꯔꯛꯂꯤꯕ ꯈꯨꯖꯥꯏ ꯑꯗꯨ ꯑꯃꯨꯛꯇ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯈꯤ꯫ ꯏꯁꯤꯡꯗꯤ ꯂꯣꯏꯈꯤ, ꯑꯃꯣꯠꯄꯗꯤ ꯂꯩꯍꯧꯏ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ꯫ ꯈꯨꯔꯨꯝꯅ ꯃꯄꯥꯟꯗ ꯊꯝꯂꯝꯂꯕꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯆꯪꯂꯛꯄ ꯑꯗꯨꯗꯗꯤ ꯈꯣꯡꯁꯥꯗ ꯈꯔ ꯈꯖꯤꯛ ꯇꯩꯈꯤꯕ ꯑꯃꯣꯠꯄ ꯑꯗꯨꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯔꯥꯖꯁ꯭ꯔꯤ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯂꯧꯁꯤꯡ ꯂꯩꯕ ꯏꯕꯨꯡꯉꯣ, ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯈꯣꯡꯗꯨ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯆꯥꯝꯊꯣꯛꯄꯤꯌꯨ꯫ ꯋꯥꯡꯂꯦꯟ ꯂꯩꯔꯤꯕ ꯑꯃꯅ ꯑꯃꯣꯠꯄ ꯑꯗꯨ ꯁꯦꯡꯗꯣꯛꯂꯨꯔꯕ ꯃꯇꯨꯡ ꯊꯣꯔꯛꯏ꯫ ꯈꯥꯕ ꯉꯥꯟꯕ ꯅꯣꯛꯂꯒ, ꯏꯆꯥꯒꯤ ꯆꯥꯡꯌꯦꯡ ꯀꯝꯗꯧꯔꯕ? ꯔꯥꯖꯁ꯭ꯔꯤꯁꯨ ꯅꯣꯛꯂꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯄꯥ ꯃꯥꯟꯕꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤꯗ꯫ ꯏꯆꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯇꯥꯅꯤꯡꯕꯅꯤ꯫ ꯑꯉꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯋꯥꯠꯇꯅ ꯆꯤꯡꯖꯥꯎꯒꯨꯝ ꯄꯩꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯅꯤ, ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯃꯥꯡꯈꯤꯕ? ꯅꯤꯡꯊꯧꯗꯐꯥꯎ ꯃꯩꯇꯥꯟ ꯋꯥꯠꯂꯦ ꯍꯥꯏꯅꯔꯤꯕ ꯑꯗꯨꯅꯤ꯫ ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ? ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯉꯝꯖꯔꯔꯣꯏ꯫ ꯄꯨꯟꯁꯤꯗ ꯂꯩꯇꯕ ꯃꯇꯝꯗ ꯄꯦꯟꯊꯣꯛꯄ ꯑꯔꯩꯕ ꯈꯔꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯔꯣꯏ, ꯑꯗꯨꯅꯅꯤ꯫ ꯋꯥꯡꯂꯦꯟ ꯃꯤꯠ ꯈꯥꯅ ꯔꯥꯖꯁ꯭ꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯃꯥꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝ ꯁꯨꯝꯍꯠꯄ ꯃꯇꯧꯗ ꯌꯦꯡꯂꯛꯏ꯫ ꯈꯥꯕ ꯉꯥꯟꯕꯁꯨ ꯈꯪꯂꯤꯕꯅꯤ ꯔꯥꯖꯁ꯭ꯔꯤꯒꯤ ꯃꯇꯧ, ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯂꯧꯁꯤꯡ ꯂꯩꯕꯤ ꯏꯆꯥꯅꯤ꯫ ꯁꯛꯇ ꯆꯨꯗ ꯅꯣꯞꯇꯕꯤ ꯏꯆꯥꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯗꯨ ꯂꯥꯛꯁꯅꯨ꯫ ꯏꯆꯥꯅ ꯈꯣꯏꯗꯥꯖꯕ, ꯏꯆꯥꯅ ꯆꯥꯅꯖꯒꯗꯕ ꯑꯃ ꯐꯪꯕ ꯑꯣꯏꯔꯣꯀꯣ꯫ ꯔꯥꯖꯁ꯭ꯔꯤ ꯅꯣꯟꯊꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯋꯥꯡꯂꯦꯟꯕꯨꯁꯨ ꯈꯥꯕ ꯉꯥꯟꯕꯅ ꯄꯨꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯒ ꯈꯪꯍꯧꯗꯦ ꯑꯉꯝꯕꯅ ꯁꯒꯣꯜ ꯄꯥꯎ ꯍꯦꯛꯇ ꯆꯠꯂꯤ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ! ꯏꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯁ꯭ꯔꯤꯒꯤ ꯁ꯭ꯋꯌꯝꯕꯔ ꯇꯧꯒꯗꯧꯔꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯍꯧꯕ ꯌꯥꯒꯅꯤ꯫ ꯑꯆꯝꯕ ꯃꯤꯆꯝ ꯑꯣꯏꯔꯕꯁꯨ ꯃꯖꯥꯏꯕꯦꯝꯃꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯦꯛꯇ ꯑꯑꯣꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯒꯅꯤ꯫ ꯏꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯌꯥꯊꯪꯅꯤ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ! ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯦꯞꯇꯦ ꯂꯥꯛꯄ ꯅꯨꯄꯥ ꯀꯌꯥ, ꯑꯗꯨꯕꯨ ꯔꯥꯖꯁ꯭ꯔꯤꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏꯊꯤꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯚꯥꯅꯨꯃꯇꯤꯅ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ, ꯅꯆꯥ ꯂꯩꯁꯥꯕꯤ ꯑꯁꯤꯗ? ꯑꯉꯝꯕꯅ, ꯃꯍꯥꯔꯥꯅꯤ, ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯆꯍꯤꯗꯤ ꯑꯃꯃꯝ ꯍꯥꯞꯀꯠꯂꯤ, ꯍꯦꯛꯇ ꯌꯥꯝꯈꯤꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯃꯆꯥꯗꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ꯐꯖꯐꯝ ꯂꯩꯔꯤꯕ꯭ꯔꯣ? ꯃꯤꯒꯤ ꯈꯜꯂꯤꯉꯩ ꯏꯆꯥꯒꯤꯗꯤ ꯈꯜꯂꯔꯣꯏꯗ꯭ꯔꯣ? ꯈꯟꯕꯒꯤꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯀꯣꯏꯍꯥꯗꯤ ꯍꯥꯕꯤꯒꯅꯨ, ꯂꯥꯏꯕꯛꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ꯫ ꯃꯁꯛ ꯍꯥꯏꯔ ꯊꯤꯕꯁꯨ ꯅꯠꯇꯦ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯃꯠꯇ ꯋꯥꯠꯄ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯋꯥꯅ ꯊꯤꯔꯨꯅꯦꯒꯦ? ꯚꯥꯅꯨꯃꯇꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯑꯉꯝꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯚꯥꯅꯨꯃꯇꯤꯒꯤ ꯈꯣꯡꯊꯥꯡ ꯁꯍꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯈꯨꯜ ꯑꯗꯨꯃꯛꯇꯅꯤ ꯇꯣꯟꯗꯥꯡ ꯀꯧꯕ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯃꯃꯥ ꯔꯥꯅꯤꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯂꯣ, ꯑꯗꯨꯒ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯨꯔꯥꯟꯕꯒ ꯌꯥꯝ ꯆꯠꯄꯅꯤ, ꯈꯔ ꯌꯦꯡꯁꯤꯜꯂꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯈꯪꯉꯦ ꯈꯪꯉꯦ, ꯏꯃꯥꯅ ꯅꯪꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯔꯥꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯇꯣꯟꯗꯥꯡꯁꯨ ꯃꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯃꯨꯡ ꯋꯥꯏꯔꯝ ꯇꯥꯁꯤꯟꯗꯨꯅ ꯂꯥꯏ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯂꯕ ꯃꯇꯨꯡ ꯖꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜꯗ ꯇꯧꯗꯨꯅ ꯅꯨꯄꯥ 3 ꯈꯛ ꯂꯥꯛꯏ꯫
ꯇꯣꯟꯗꯥꯡꯅ ꯖꯨꯔꯤ ꯑꯗꯨꯗ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯏꯇꯥꯎ!" ꯇꯣꯟꯗꯥꯡ ꯐꯝꯂꯝꯕ ꯑꯗꯨ ꯍꯧꯒꯠꯂꯒ, "ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨꯔꯣ ꯏꯇꯥꯎ?" "ꯃꯥꯅꯦ ꯃꯥꯅꯦ, ꯅꯪꯕꯨꯅꯦ ꯏꯇꯥꯎ." "ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ?" ꯑꯃꯅ ꯑꯃꯨꯛ, "ꯏꯇꯥꯎꯗꯒꯤ ꯃꯇꯦꯡ ꯑꯃꯈꯛꯇ ꯅꯤꯖꯒꯦ ꯇꯧꯕꯅꯤ." "ꯂꯥꯏꯔꯕ ꯑꯄꯪꯕ ꯑꯩꯅ ꯀꯔꯤ ꯃꯇꯦꯡꯅꯣ ꯄꯥꯡꯒꯗꯧꯔꯤꯕꯁꯦ? ꯑꯉꯝꯕ ꯑꯣꯏꯔꯗꯤ ꯍꯥꯏꯌꯨ." "ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯇꯥꯎ. ꯏꯇꯥꯎꯒ ꯑꯩꯈꯣꯏꯒ ꯊꯕꯛ ꯑꯃꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ." "ꯑꯩꯃ, ꯑꯩꯗꯤ ꯌꯥꯔꯣꯏꯌꯦ. ꯏꯃꯥꯅ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯔꯝꯃꯨ, ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯉꯍꯥꯃꯨꯛꯁꯨ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ. ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯅꯣꯡꯃ ꯑꯃ ꯑꯣꯏꯅ ꯆꯠꯆꯔꯒꯦ." ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯑꯃꯨꯛ, "ꯏꯃꯥꯒꯤ ꯉꯝꯃꯨꯛꯄꯨ ꯍꯦꯟꯕꯅꯦ ꯄꯤꯒꯗꯧꯔꯤꯕ ꯑꯁꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ." ꯇꯣꯟꯗꯥꯡ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ, "ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯈꯨꯗꯩꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯔꯛꯈꯤꯒꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯅꯣꯏ." ꯇꯣꯟꯗꯥꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ "ꯑꯩꯅ ꯁꯣꯏꯗꯅ ꯌꯥꯅꯤ ꯍꯥꯏꯗ꯭ꯔꯣ? ꯃꯗꯨꯗ ꯅꯪꯅ ꯊꯥꯖꯗꯕꯅꯦꯕ ꯅꯠꯇ꯭ꯔꯥ?" "ꯀꯅꯥꯅ ꯈꯪꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯁꯨꯛ ꯄꯪꯕ ꯃꯤ ꯑꯃ ꯂꯩꯔꯝꯅꯤ ꯍꯥꯏꯕꯁꯦ." "ꯐꯪꯂꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ. ꯑꯃꯨꯛ ꯅꯨꯡꯁꯤꯜꯂꯛꯑꯒꯅꯦ, ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯍꯨꯠ ꯂꯩꯔ ꯆꯦꯟꯈ꯭ꯔꯗꯤ ꯈꯥꯝꯂꯨꯕꯁꯨ ꯌꯥꯗ ꯈꯨꯠꯇ ꯀꯣꯛ ꯍꯥꯞꯀꯅꯤꯗꯣ." ꯇꯣꯟꯗꯥꯡꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ, "ꯆꯠꯂꯁꯤꯔꯥ ꯏꯇꯥꯎ ꯁꯥꯐꯕ ꯃꯌꯥꯝ?" "ꯆꯠꯂꯁꯤ ꯆꯠꯂꯁꯤ." ꯍꯨꯔꯥꯟꯕ ꯑꯃꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯅꯤ꯫ "ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩꯅ ꯀꯗꯥꯏꯗ ꯇꯣꯡꯒꯅꯤ?" "ꯏꯇꯥꯎꯒꯤꯕꯨ ꯀꯩꯅꯣ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯁꯤꯗꯤ. ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯏꯇꯥꯎꯅ ꯀꯥꯅꯤꯡꯕ ꯁꯒꯣꯜ ꯑꯃ ꯍꯦꯛꯇꯗ ꯆꯤꯡꯅꯗꯅ ꯀꯥꯕꯤꯌꯨ." ꯇꯣꯟꯗꯥꯡ ꯑꯍꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯔ ꯅꯣꯏꯇꯛ ꯇꯧꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯀꯥꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯁꯨꯝ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯣꯟꯗꯥꯡꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯕꯗ ꯃꯌꯨꯝ ꯎꯔꯛꯇꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯂꯥꯛꯏꯕꯁꯤ ꯐꯅꯌꯥꯝꯗꯤ ꯁꯥꯡꯂꯦꯅꯦ." ꯍꯥꯏꯅꯤꯡꯕꯗꯤ ꯌꯨꯝꯗ ꯃꯇꯝ ꯆꯥꯅ ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯍꯟꯖꯤꯟꯒꯗ꯭ꯔꯥ ꯍꯪꯕꯅꯤ꯫ ꯃꯗꯨ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯇꯣꯡꯃꯤꯟꯅꯔꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨꯗ. ꯅꯪꯒꯤ ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯌꯨꯝꯗ ꯌꯧꯍꯜꯂꯕꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ?" ꯍꯨꯔꯥꯟꯕ ꯍꯥꯏꯁꯤꯗꯤ ꯍꯨꯔꯥꯟꯕꯅꯤ. ꯈꯪꯂꯤꯕꯅꯤ ꯃꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃꯗ. ꯃꯁꯤꯁꯨ ꯃꯍꯩ ꯑꯃꯅꯤ, ꯇꯝꯕ ꯑꯃ ꯆꯪꯏ. ꯃꯤꯅ ꯐꯥꯔꯁꯨ ꯀꯔꯝꯕ ꯁꯔꯤꯠ ꯁꯔꯥꯠ ꯇꯧꯗꯨꯅ ꯆꯦꯟꯊꯣꯛꯄ ꯍꯥꯏꯕꯗꯨ. ꯍꯨꯔꯥꯟꯕ ꯃꯥꯟꯗꯅꯕ ꯃꯑꯣꯡ ꯃꯇꯧ ꯇꯧꯕ ꯃꯌꯥꯝꯁꯤ ꯉꯁꯤ ꯍꯨꯔꯥꯟꯕ ꯆꯠꯂꯒ ꯉꯁꯤ ꯍꯩꯕ ꯅꯠꯇꯦ. ꯃꯇꯝ ꯀꯌꯥ ꯀꯌꯥ ꯆꯪꯅ ꯊꯦꯡꯅꯔꯒ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ヒꯔꯝ ꯈꯨꯗꯤꯡꯗ ꯉꯁꯤ ꯇꯧꯔꯒ ꯍꯦꯛꯇ ꯍꯩꯒꯗꯕ ꯅꯠꯇꯦ. ꯑꯁꯣꯏꯕꯁꯨ ꯌꯥꯎꯅꯤ. ꯉꯁꯤ ꯑꯁꯣꯏꯕ ꯈꯔ ꯁꯦꯝꯗꯣꯛ, ꯍꯌꯦꯡ ꯈꯔ ꯁꯦꯝꯗꯣꯛ, ꯍꯪꯆꯤꯠ ꯈꯔ. ꯑꯗꯨꯗꯒꯤꯗꯤ ꯈꯔ ꯈꯔ ꯁꯦꯝꯗꯣꯛꯈꯤꯕ ꯑꯗꯨꯅ ꯑꯃꯠꯇ ꯁꯣꯏꯗꯅ ꯇꯧꯕ ꯍꯩꯔꯀꯥꯟꯗ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯅꯛꯂꯕꯅꯤ꯫ ꯃꯔꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯌꯥ ꯌꯧꯔꯛꯂꯤ꯫ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯈꯔ ꯈꯖꯤꯛ ꯀꯥꯆꯤꯟ ꯑꯣꯏꯕ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯃꯔꯨꯝ ꯃꯔꯥꯡꯗ꯫ ꯇꯣꯟꯗꯥꯡꯅ ꯅꯥꯛ ꯌꯦꯠ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ, "ꯑꯁ ꯏꯇꯥꯎ, ꯁꯤꯒꯤ ꯌꯨꯝꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏꯅ. ꯁꯤꯅꯤꯅꯦ ꯃꯌꯥꯝꯅ ꯀꯣꯅꯨꯡ ꯀꯣꯅꯨꯡ ꯍꯥꯏꯅꯔꯤꯕꯗꯣ. ꯑꯩꯈꯣꯏꯗꯤ ꯀꯣꯅꯨꯡꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ?" "ꯌꯦꯡꯉꯣꯏ, ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯁ꯭ꯋꯌꯝꯕꯔ ꯇꯧꯒꯗꯧꯔꯤ. ꯃꯗꯨ ꯌꯦꯡꯕ ꯂꯥꯛꯄꯅꯤꯅꯦ." ꯍꯨꯔꯥꯟꯕ ꯑꯃꯒꯤ ꯄꯥꯎꯈꯨꯝꯅꯤ꯫ ꯇꯣꯟꯗꯥꯡ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯊꯛꯇ ꯑꯃꯨꯛ ꯌꯦꯡꯈꯠꯂꯛꯄꯗ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯝꯕ ꯑꯗꯨ ꯎꯔꯤ꯫ "ꯏꯇꯥꯎ, ꯏꯃꯥꯁꯨ ꯍꯜꯂꯛꯑꯃꯅꯤ, ꯍꯟꯅꯕ ꯇꯧꯔꯁꯤ." "ꯉꯥꯏꯈꯣꯗ ꯏꯇꯥꯎ, ꯑꯁꯤ ꯌꯧꯅ ꯂꯥꯛꯑꯒ ꯇꯧꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕ ꯊꯕꯛꯄꯨ ꯇꯧꯗꯅ ꯍꯟꯕ ꯍꯧꯅꯗꯦꯗ, ꯅꯨꯄꯥ ꯅꯠꯇꯗꯧꯅ." ꯇꯣꯟꯗꯥꯡ ꯑꯁꯤꯡꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯤꯅ ꯍꯨꯝꯕ ꯃꯥꯏꯀꯩꯗꯅꯤ ꯆꯠꯂꯤꯕ. ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯃꯥꯒꯤ ꯋꯥꯍꯩ ꯄꯥꯎꯇꯥꯛ ꯂꯨꯝꯅ ꯂꯧꯔꯝꯕ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕ ꯏꯟꯕ ꯑꯣꯏꯔꯝꯕꯗꯨ ꯉꯁꯤ ꯍꯧꯖꯤꯛ ꯃꯇꯥꯎꯒꯤ ꯋꯥꯍꯩꯗ ꯍꯨꯝꯈꯤꯗꯨꯅ ꯃꯇꯥꯎꯅ ꯍꯥꯏꯔꯤꯗꯨꯅ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ "ꯅꯣꯏꯒꯤ ꯊꯕꯛꯁꯦ ꯍꯧꯕ ꯌꯥꯗ꯭ꯔꯤꯕꯣ?" "ꯈꯤꯇꯪꯒ ꯃꯝꯁꯤꯜꯂꯛꯈꯤꯁꯅꯨ, ꯑꯗꯨꯒ ꯇꯧꯔꯁꯤ." ꯉꯥꯏꯍꯥꯛ ꯑꯍꯨꯝꯗꯨ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯄꯣꯊꯥꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯅꯔꯛꯄ, ꯄꯣꯊꯥꯕ ꯆꯪꯅꯈ꯭ꯔꯕ ꯃꯇꯝ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯇꯣꯟꯗꯥꯡ, ꯆꯪꯅꯕ ꯇꯧꯔꯁꯤ." ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯗꯤ ꯅꯥꯈꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ,
ꯀꯥꯡ ꯃꯔꯛꯁꯤꯗ ꯇꯨꯝꯕꯕꯨ ꯌꯥꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯁꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯕ ꯇꯥꯔꯤꯅꯦ, ꯑꯃꯨꯛꯇ ꯍꯧꯗꯣꯛꯎ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯣꯟꯗꯥꯡꯕꯨ ꯍꯧꯗꯣꯛꯂꯤ, ꯑꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯃꯃꯤꯠ ꯐꯛꯂꯤ ꯐꯛꯂꯤ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ, ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯁꯦ? ꯍꯨꯔꯥꯟꯕ ꯑꯃꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ, ꯂꯥꯎꯅ ꯉꯥꯡꯒꯅꯨ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕꯗꯨ ꯇꯧꯗꯧꯔꯕꯅꯤ꯫ ꯑꯍꯤꯡꯁꯤꯗ? ꯍꯨꯔꯥꯟꯕ ꯑꯍꯨꯝꯃꯛ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯍꯥꯏꯔꯣ? ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯈꯤꯇꯪ ꯍꯩꯁꯤꯡꯕ ꯑꯅꯤꯗꯨꯅ ꯁꯔꯗꯥꯔ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯗꯨꯅ ꯃꯈꯨꯠꯅ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯗꯨꯗ ꯍꯣꯝꯖꯤꯜꯂꯒ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯈꯨꯕꯥꯝꯗ ꯄꯥꯏꯔꯛꯇꯨꯅ ꯃꯗꯨ ꯇꯣꯟꯗꯥꯡꯗ ꯎꯠꯂꯛꯏ꯫ ꯀꯩꯅꯣ, ꯑꯍꯤꯡꯁꯤꯗ ꯍꯪꯒꯥꯝ ꯃꯔꯨ ꯊꯥꯁꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏ ꯉꯜꯂꯤꯀꯥꯟꯗ ꯊꯥꯕ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯝꯃꯔꯣꯏ꯫ ꯍꯩ ꯑꯄꯪꯕ! ꯀꯔꯤ, ꯑꯩꯕꯨ ꯑꯄꯪꯕ ꯍꯥꯏꯕꯗꯤ? ꯃꯍꯧꯁꯥꯅꯤ, ꯑꯄꯪꯗ ꯑꯄꯪꯕ ꯍꯥꯏꯕꯗ ꯁꯥꯎꯕ, ꯍꯨꯔꯥꯟꯕꯗ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗ ꯁꯥꯎꯕ, ꯏꯁꯣꯔ ꯈꯛꯇꯅꯤ ꯃꯈꯩ ꯐꯪꯂꯤꯕ ꯃꯈꯩ ꯍꯔꯥꯎꯕ, ꯃꯤꯑꯣꯏꯕꯗꯤ ꯃꯈꯩ ꯐꯪꯂꯒ ꯁꯥꯎꯅꯤꯡꯕ, ꯅꯨꯡꯁꯤꯗꯕ ꯍꯦꯟꯒꯠꯂꯤ꯫ ꯃꯥꯅ ꯍꯥꯏꯕꯗꯤ ꯅꯪꯁꯦ ꯄꯪꯗꯦ, ꯁꯤꯡꯕ ꯋꯥꯠꯂꯦ ꯍꯥꯏꯕꯅꯦ, ꯁꯥꯎꯈꯤꯅꯨꯅꯦ ꯅꯪꯕꯣ꯫ ꯇꯣꯟꯗꯥꯡ ꯈꯨꯝꯗꯦ, ꯁꯔꯗꯥꯔꯅ ꯑꯅꯤꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ, ꯑꯅꯤꯗꯨꯁꯨ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯈ꯭ꯔꯤ꯫ ꯌꯦꯡꯉꯣꯏ, ꯁꯤꯒꯤ ꯍꯪꯒꯥꯝ ꯃꯔꯨꯁꯤꯗꯤ ꯑꯆꯝꯕ ꯍꯪꯒꯥꯝ ꯃꯔꯨ ꯅꯠꯇꯦ, ꯖꯥꯗꯨ ꯄꯨꯕ ꯍꯪꯒꯥꯝ ꯃꯔꯨꯅꯤ꯫ ꯇꯣꯟꯗꯥꯡ ꯃꯗꯨ ꯇꯥꯕꯗ ꯂꯩꯁꯤꯜꯂꯛꯇꯨꯅ, ꯍꯦꯔꯥ, ꯀꯝꯗꯧꯅꯅꯣ ꯍꯪꯒꯥꯝ ꯃꯔꯨꯕꯨ ꯖꯥꯗꯨ ꯄꯨꯏ ꯍꯥꯏꯕꯗꯤ? ꯁꯔꯗꯥꯔꯅ ꯇꯣꯟꯗꯥꯡꯕꯨ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯌꯦꯡꯉꯨ, ꯑꯁꯤꯗ ꯃꯩ ꯄꯤꯛꯅ ꯊꯥꯜꯂꯤꯕ ꯀꯥ ꯑꯁꯦ, ꯑꯁꯤꯗ ꯆꯪꯉꯨ, ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯔꯨꯁꯤ ꯍꯨꯜꯂꯨ꯫ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯣꯟꯗꯥꯡꯅ ꯃꯔꯛ ꯑꯃꯨꯛ ꯊꯠꯈ꯭ꯔꯤ, ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯇꯨꯅ ꯃꯃꯤꯠꯅ ꯑꯔꯩꯕ ꯃꯈꯩ ꯂꯧꯊꯣꯛꯇꯨꯅ ꯃꯀꯣꯛꯀꯥꯗꯨ ꯍꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯀꯥꯗꯣꯏꯕ? ꯑꯩꯈꯣꯏꯅ ꯁꯝꯂꯒ ꯀꯥꯍꯟꯗꯣꯏꯅꯦ, ꯇꯥꯛꯀꯅꯤ, ꯑꯗꯨꯒꯤꯗꯤ ꯋꯥꯒꯅꯨ, ꯑꯩꯅ ꯍꯥꯏꯗꯧꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯁꯤꯒꯤ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯑꯍꯥꯟꯕ ꯍꯨꯟꯕꯗ ꯁꯦꯟꯖꯦꯟꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯊꯣꯛꯂꯛꯀꯅꯤ, ꯃꯗꯨ ꯊꯦꯡꯂꯨꯅꯨ, ꯄꯥꯏꯔꯨꯅꯨ, ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕꯗ ꯙꯣꯟ ꯑꯃ ꯊꯣꯔꯛꯀꯅꯤ, ꯃꯗꯨꯁꯨ ꯄꯥꯏꯔꯨꯅꯨ, ꯌꯩꯔꯨꯅꯨ, ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯑꯍꯨꯝꯂꯛ ꯍꯨꯟꯕꯗ ꯁꯅꯥ ꯂꯨꯄꯥ ꯍꯦꯔꯥꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯀꯅꯤ, ꯃꯗꯨ ꯑꯩꯅ ꯄꯤꯔꯤꯕ ꯈꯥꯎ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯞꯇꯨꯅ ꯀꯨꯝꯂꯛꯎ, ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯅꯥ ꯂꯥꯛꯏ ꯂꯥꯛꯇꯦ ꯌꯦꯡꯂꯝꯒꯦ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, ꯇꯣꯟꯗꯥꯡ ꯍꯥꯏꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ? ꯇꯥꯔꯦ ꯇꯥꯔꯦ, ꯀꯥꯅꯕ ꯇꯧꯔꯁꯤ꯫ ꯍꯨꯔꯥꯟꯕ ꯑꯍꯨꯝꯅ ꯍꯩꯁꯤꯡꯅ ꯇꯣꯟꯗꯥꯡꯕꯨ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯍꯟꯈ꯭ꯔꯤ꯫ ꯇꯣꯟꯗꯥꯡꯅ ꯆꯪꯂꯤꯕꯗꯨ ꯆꯥꯛꯈꯨꯝꯗꯅꯤ, ꯃꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯤ꯫ ꯏꯔꯦꯟꯖꯅ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕ ꯆꯥꯛ ꯁꯔꯨꯛꯇꯨ ꯎꯕꯗ ꯃꯕꯨꯛ ꯄꯦꯕ ꯃꯈꯩ ꯆꯥꯁꯤꯜꯂꯤ, ꯍꯦꯛ ꯂꯣꯏꯕꯒ ꯆꯠꯀꯦ ꯇꯧꯏ꯫ ꯁꯤꯟꯅꯔꯛꯂꯤꯕ ꯋꯥꯗꯨꯅ ꯀꯥꯎꯗꯨꯅ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯗꯨꯅ ꯇꯨꯡ ꯑꯣꯜꯂꯝꯕ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯕꯦꯒꯇꯨꯗ ꯌꯥꯎꯕ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯂꯧꯗꯨꯅ ꯍꯨꯜꯂꯤ꯫ ꯎꯔꯦ, ꯁꯦꯟꯖꯦꯡꯒꯤ ꯄꯨꯈꯝ ꯑꯃ, ꯇꯦꯡꯀꯣꯠ ꯑꯃ ꯊꯣꯛꯂꯛꯄꯗꯨ꯫ ꯂꯧꯒꯦ ꯇꯧꯕꯗ ꯉꯁꯥꯏ ꯊꯦꯡꯂꯨꯅꯨ, ꯄꯥꯏꯔꯨꯅꯨ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯨꯜꯂꯤ, ꯃꯗꯨꯗ ꯙꯣꯟ ꯑꯆꯧꯕ ꯑꯃ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕꯗꯨ ꯊꯤꯅꯤꯡꯕ ꯐꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯊꯤꯜꯂꯨꯅꯨ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯤ, ꯑꯗꯨꯃꯛꯄꯨ ꯋꯥꯔꯛꯄ ꯉꯝꯗ ꯆꯪꯁꯤꯟꯗꯨꯅ ꯙꯣꯟ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯅꯤ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯅꯤ, ꯍꯧꯅ ꯍꯧꯅ ꯇꯥꯔꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯍꯨꯝꯗꯨꯁꯨ꯫ ꯃꯗꯨ ꯇꯥꯕꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗ ꯊꯨꯅ ꯌꯥꯡꯅ ꯈꯣꯡꯂꯩ ꯊꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯁꯣꯝꯗꯁꯨ ꯃꯇꯝ ꯆꯥꯗꯅ ꯙꯣꯟꯒꯤ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯣꯏꯅ ꯃꯤꯀꯞ ꯊꯣꯛꯅꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯀꯣꯟꯕꯗ ꯇꯣꯟꯗꯥꯡ ꯊꯦꯡꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯃꯌꯥꯏꯗ ꯑꯉꯝ ꯑꯊꯧ ꯖꯣꯅ ꯇꯤꯜꯂꯔꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯇꯥꯔꯤ ꯋꯥꯔꯤꯗꯨ꯫ ꯁꯣꯝꯗ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯤꯕꯒꯤ ꯋꯥꯕꯒ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨꯁꯨ ꯃꯤꯍꯨꯟ ꯁꯨꯗꯦ꯫ ꯇꯣꯟꯗꯥꯡꯗꯨ ꯋꯥꯌꯦꯜꯁꯪ ꯑꯗꯨꯗ ꯄꯨꯊꯣꯔꯛꯏ, ꯑꯉꯝꯕꯅ, ꯀꯔꯝꯅꯅꯣ ꯅꯪꯅ ꯀꯣꯅꯨꯡꯁꯤꯗ ꯆꯪꯂꯛꯏꯕꯁꯦ? ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯧꯗꯨꯅ ꯀꯥꯁꯤ ꯐꯥꯎꯕ ꯌꯧꯍꯜꯂꯝꯕꯅꯤ꯫ ꯃꯈꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯙꯣꯟ ꯊꯤꯟꯕ ꯇꯥꯕꯗꯒꯤ ꯆꯠꯂꯝꯃꯅꯤꯗ ꯃꯣꯏꯗꯤ ꯉꯁꯥꯏꯅ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯇꯣꯟꯗꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯂꯛꯏ ꯃꯈꯣꯜ ꯍꯧꯅ꯫ ꯚꯥꯅꯨꯃꯇꯤꯅ
ꯏꯆꯥꯒꯨꯝꯂꯕ ꯄꯥꯔꯤ, ꯅꯪꯅ ꯀꯔꯤꯒꯤ ꯑꯃꯝ ꯑꯊꯦꯡꯗ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯗꯣꯟ ꯑꯗꯨ ꯌꯩꯕꯅꯣ? ꯔꯥꯖꯁ꯭ꯔꯤꯁꯨ ꯍꯥꯏꯔꯛꯏ, ꯄꯥꯈꯪ ꯁꯛꯍꯦꯟꯕ, ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯅ ꯑꯁꯨꯛ ꯀꯟꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯁꯦꯡꯕꯗ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯑꯩꯅꯗꯤ ꯇꯣꯏꯅ ꯆꯠꯆꯔꯣꯏ ꯍꯥꯏꯖꯕꯅꯤ, ꯃꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯏꯃꯥꯅ ꯂꯩꯔꯛꯄ ꯉꯥꯃꯣꯛꯇꯒꯤꯁꯨ ꯍꯦꯟꯅ ꯍꯥꯎꯕ ꯄꯤꯖꯅꯤ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯅꯤ꯫ ꯔꯥꯖꯁ꯭ꯔꯤꯅ, ꯍꯨꯔꯥꯟꯕꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯈꯪꯅ ꯈꯪꯅ ꯀꯩꯒꯤ ꯂꯥꯛꯄꯅꯣ? ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇꯤ ꯅꯁꯨ ꯅꯠꯇꯅ? ꯚꯥꯅꯨꯃꯇꯤ ꯉꯛꯅ, ꯀꯔꯤ ꯋꯥꯅꯣꯗ ꯏꯆꯥ ꯃꯥꯟꯕ ꯄꯥꯔꯤ ꯁꯅꯥ, ꯀꯣꯅꯨꯡꯗ ꯂꯥꯛꯂꯒ ꯀꯔꯤꯒꯤꯗꯤ ꯍꯨꯔꯥꯜꯂꯣꯏ? ꯑꯁꯦꯡꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯐꯨꯔꯤꯈꯥꯎ ꯍꯨꯝꯗꯨꯅ ꯉꯔꯥꯡꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯨ ꯎꯠꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯣꯏꯅ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯑꯍꯥꯟꯕ ꯍꯨꯟꯕꯗ ꯁꯦꯟꯖꯦꯡꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯊꯣꯛꯂꯛꯄꯗꯨ ꯄꯥꯏꯒꯅꯨ ꯍꯥꯏ꯫ ꯑꯩꯁꯨ ꯄꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯗꯣꯟ ꯊꯣꯛꯂꯛꯄ ꯑꯗꯨꯁꯨ ꯌꯩꯔꯨꯅꯨ ꯍꯥꯏ꯫ ꯑꯩꯅ ꯌꯩꯅꯤꯡꯃꯟꯗꯅ ꯌꯩꯔꯨꯔꯦ, ꯑꯗꯨꯅ ꯑꯩꯕꯨ ꯐꯥꯕꯅꯦ꯫ ꯅꯪꯁꯦ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯅꯤꯅꯦ꯫ ꯃꯣꯏꯅ ꯍꯥꯏꯕ ꯑꯗꯨ ꯈꯛꯇ ꯇꯧꯖꯕꯅꯦ ꯑꯩꯗꯤ꯫ ꯔꯥꯖꯁ꯭ꯔꯤ ꯅꯣꯛꯐꯦꯠ ꯇꯧꯏ, ꯄꯣꯇꯛ ꯇꯧꯕ ꯌꯥ ꯈꯔꯗꯨ ꯎꯠꯂꯒ, ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯎꯕꯗ ꯊꯃꯣꯏꯒ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯗꯤ ꯑꯗꯨꯒ ꯆꯪꯕ ꯅꯠꯇꯦ, ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯔꯪ ꯑꯃꯗ ꯂꯩ꯫ ꯔꯥꯖꯁ꯭ꯔꯤꯅ, ꯐꯔꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯀꯨꯝꯂꯕ ꯅꯪꯅ ꯑꯁꯦꯡꯕ ꯉꯥꯡꯂꯕꯅꯤꯅ ꯅꯪꯒꯤ ꯗꯟꯗꯤ ꯄꯤꯔꯔꯣꯏ꯫ ꯑꯩꯍꯥꯛ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯪꯕꯨ ꯕꯟꯗꯤ ꯑꯣꯏꯕꯗꯒꯤ ꯊꯥꯗꯣꯛꯂꯒꯦ꯫ ꯆꯨꯝꯅꯗ ꯆꯠꯄ ꯑꯣꯏꯌꯨꯀꯣ꯫ ꯑꯉꯝꯕꯁꯨ ꯅꯣꯛꯂꯒ, ꯐꯔꯦ ꯐꯔꯦ ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯉꯁꯤꯗꯤ ꯀꯟꯕꯤꯔꯦ꯫ ꯏꯆꯥ ꯅꯨꯄꯤꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯆꯠꯆꯈꯤꯕ ꯌꯥꯔꯒꯅꯤ꯫ ꯇꯣꯟꯗꯥꯡ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯀꯣꯅꯨꯡꯗꯒꯤ ꯇꯣꯟꯗꯥꯡ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯅꯥ ꯑꯃꯗꯤ ꯔꯥꯖꯁ꯭ꯔꯤꯁꯨ ꯂꯥꯛꯂꯤ꯫ ꯎꯔꯦ ꯇꯣꯟꯗꯥꯡꯅ ꯆꯠꯂꯤꯕ ꯃꯑꯣꯡ ꯑꯗꯨ꯫ ꯆꯨꯝꯅ ꯆꯠꯂꯨ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯈꯣꯡ ꯂꯝꯕꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯔꯝꯂꯕꯁꯨ ꯊꯩꯗꯨꯅ ꯆꯠꯇꯦ꯫ ꯌꯨꯝꯊꯛ ꯑꯣꯏꯔꯦ ꯌꯨꯝꯊꯛꯇ ꯍꯦꯛꯇ ꯀꯥꯏ, ꯄꯨꯈ꯭ꯔꯤ ꯂꯩꯔꯦ ꯍꯦꯛꯇ ꯏꯔꯣꯏꯗꯨꯅ ꯆꯠꯂꯤ꯫ ꯑꯀꯣꯟꯕꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯗ ꯀꯥꯗꯨꯅ ꯀꯨꯝꯊꯒꯦ ꯇꯧꯕꯗ ꯈꯜꯂꯤ, ꯀꯩꯅꯣꯗ ꯑꯩꯕꯨ ꯁꯤꯗꯒꯤ ꯇꯥꯕꯗ ꯆꯨꯝꯅ ꯇꯥꯒꯗ꯭ꯔꯣ? ꯈꯟꯅ ꯈꯟꯅ ꯆꯣꯡꯊꯒꯦ ꯇꯧꯔꯤꯉꯩ ꯁꯅꯥ ꯂꯥꯛꯇꯨꯅ, ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯀꯨꯝꯕꯤꯔꯛꯑꯣ꯫ ꯇꯣꯟꯗꯥꯡꯁꯨ ꯁꯅꯥ ꯀꯅꯥꯅꯣ ꯈꯪꯕꯅ ꯄꯔꯄꯔ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯍꯪꯂꯛꯏ, ꯀꯔꯤ? ꯅꯪ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯇꯣꯟꯗꯥꯡ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗ ꯁꯅꯥꯒ ꯄꯨꯟꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯍꯦꯛ ꯌꯧꯔꯛꯄꯗ ꯈꯣꯡꯂꯩ ꯈꯔ ꯈꯖꯤꯛ ꯌꯥꯡꯅ ꯆꯠꯈ꯭ꯔꯕꯤ ꯔꯥꯖꯁ꯭ꯔꯤꯅ ꯀꯨꯟꯗꯣ ꯑꯃ パꯏꯗꯨꯅ ꯇꯣꯟꯗꯥꯡꯗ ꯍꯨꯛꯆꯤꯜꯂꯛꯏ, ꯅꯅꯥꯎ ꯑꯩꯕꯤ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯕ ꯅꯪꯒꯤ ꯅꯇꯧ ꯈꯨꯗꯤꯡꯃꯛꯄꯨ ꯄꯥꯝꯖꯔꯨꯔꯦ, ꯄꯥꯈꯪ ꯁꯦꯕꯥ ꯐꯪꯖꯔꯒꯦ꯫ ꯇꯣꯟꯗꯥꯡ ꯍꯥꯏꯐꯝ ꯈꯪꯗ ꯌꯦꯡꯂꯛꯏ꯫ ꯀꯣꯅꯨꯡꯗꯁꯨ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯏ꯫ ꯃꯖꯥꯏ ꯏꯕꯦꯝꯃ ꯔꯥꯖꯁ꯭ꯔꯤꯒꯤ ꯊꯋꯥꯏꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯐꯪꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯦ ꯈꯟꯕꯗ꯫ ꯑꯉꯝꯕ ꯑꯃꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯏ꯫ ꯔꯥꯅꯤꯁꯨ ꯃꯗꯨ ꯎꯕꯗ ꯉꯛꯈ꯭ꯔꯤ꯫ ꯔꯥꯖꯁ꯭ꯔꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ꯫ ꯃꯇꯨꯡ ꯔꯥꯖꯁ꯭ꯔꯤꯅ ꯇꯣꯟꯗꯥꯡꯕꯨꯁꯨ ꯍꯩ ꯁꯤꯡꯅꯕ ꯇꯥꯛꯄꯤꯈ꯭ꯔꯤ꯫ ꯍꯥꯏꯅꯕ ꯂꯩꯕ ꯑꯗꯨꯅꯤ, ꯅꯨꯄꯥ ꯐꯪꯂꯁꯨ ꯅꯨꯄꯤꯅ ꯇꯥꯁꯟ ꯈꯣꯝꯖꯤꯟꯕ ꯍꯩꯔꯕꯗꯤ ꯌꯨꯝꯗꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯅꯩ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒꯨꯝꯅ ꯇꯣꯟꯗꯥꯡꯒꯤ ꯏꯃꯨꯡꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯔꯥꯖꯁ꯭ꯔꯤꯒꯤ ꯍꯩꯁꯤꯡꯕꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯤ꯫ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯅ ꯑꯣꯏꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁ꯭ꯋꯌꯝꯕꯔ, ꯍꯣꯡꯈ꯭ꯔꯦ ꯄꯨꯟꯁꯤ ꯀꯌꯥ ꯀꯌꯥ꯫